ngasi numida waram phongkiba tongan manipuri sifongsingi amasung thokiba thodok wathoksingi maroibi ipausing miyamna thamjagi ahanbada kangla paudigi lokhusaraga koki militant singna yengang pokpigi mafam kyada nongmai kapsilakpadigi yum kya amanga ta thokre khunja sing lanjenakre ngarang ayuk pung taraga minute kullom tabada Imphal East District ki lamlai police ki manungsana leiba yengang pokpi police na konba yengang pokpi police na konba yengang pokpi shanti khongba thamna pokpi sana sabi amadi sabung ko khunauda afaba makal gi khulai paiba ko ki militant singna thamna pokpi uyok sing amadi sana sabi sing thakti gi akan mamong da landarakre khulngak pa village volunteer singna so akan mamong da kuthonakhi thaudo adu yengang pokpi amadi thamna pokpi da leiba yum singda nongmai maru na panbada gi mafam singlei thaudo adu da miyoi amata aso apan yaukibagi pauti leiti ko ki militant sing adu nongmai kapsilakhiba adu da yengang pokpi awang laikai da leiba elangbam bijen sei kuntragom do yengang pokpi sana ingkhol digi ningongbam rame yengang pokpi awang lekai digi phizam inaubi sei humpu khongban tabam angauba thamna pokpi mayai lekai digi laishram diken gi yumda nongmai maru sing panki thaudo aduna maram oiraga khunja sing safagadaba mafam sing lanjanaki makha tarak para force zat regiment bsf crpf amadi manipur police ki apunba khutpu amana Kuki Singna nongmai kapsilakhiba mafam aduda thibu humbigi thabak satakre operation chathabaduda mangjawnana Kuki Singna leramba mafam sing adu loina thudeklamne mafam aduda khusu khulai sing phabagi paudi leiti hadi Atopa paumadana Arambai Tingol na Kuki nupi ama police ta sinakre lamak na duna lakpa Kuki nupi ama ngasi Arambai Tingol na kalaba matung aso angam yaudana miyoibigi minung siyeng laga police ta kusinakre hari ngasi yu kangpok pirom dagi Imphalom da lakhiba tata winger amada tong duna lakpi Kuki nupi ama Yay School Wangka Unit 19 gi Arambai Tingol gi kangbu na thengna badagi aso angam yahondana kalaba matung imung manung na kusina kinaba poram pat PS ta sinakra hari police ta kusinakra ba Kuki nupi edu gi maming kimnai hing kipgen kangpokpi district ki manungsan ba laimakhong dagi hari hairibana PSC Africa mayum panduna masa ahum lairi hari mak ngasi ayuk pung mapan kra helakpa du wider not EOC gi winger parking da Arambai Tingol Yay School Wangka Unit 19 gi thomi sing na thengna badagi kalakpane hari nupi angang amadi misam na khut thadaba haiba Arambai Tingol gi chana kanglon gi matung ina miyoibi gi minung siga loinana porampat police ta pau piraba matung Kuki nupi edu police gi tim laktuna pukhre atopa paumna Laumi singna sel khainaraga lambi semjinkhre Loksi mayai lambi development committee kaksing waidi gi marueba lokol ama oiriba kaksing Loksi lokol gi Loksi mayai lambi lokol asigi laumi singna sel khaigana duna semjinkhre lokol asida law uriba ngayok pham tawriba laumi singna mathang sina law sangam amada lupa sawnga amasum ngayok pham amada lupa lising ani khaigana duna kilometer nipan sangba lambi asi semjinkhipna haidi Kaksing waidi Loksi lokol asi kaksing waidi da khundariba miyam khaknatana kaksing gi lekai dige miyoi kyana matam gi manamasing alu tilho phauna singba thaduna sathok puthok tuna miyam na phangan ba khaknatana ngayok pham sing nga gi pothok kya puthok tuna khunai sigi sitmilonda asoba mating kya piribani hiram sida lenga na su miyeng sangbiu haidi atopa paumana nongmai kapsilamle ngarang nongyai matung pung taragani thoki minute 10 rom tabada Wangoi police station gi manungsan ba Thongkhong Lakshmi Bazar manaki top siphai da leiba longjam Arendrajit kauba doctor amagi yumna sakangda bising nomai round anihum kapsilamle sakangda bising nomai kapsilam khiba tu ama ki yumgi gate tapan khibegi maphamle adubo miyo amata aso open yaw khibegi paudi leiti Arendrajit hauzi sija hospital da doctor oina thabak tawribani sel gi demand gi mari leina bomb adu kapsilam oiramgani haina thajanari amaromdana se minister na irang karamba matamda loisinggadagi haikibadu miyamgi thamoi sokale P Sarachandra se minister na Manipur gi irang karamba matamda loigadagi haibangamdi haikiba aduna miyamgi thamoi sokningai ni aikhogi state amadi center gi security sing yamna sola bazala haina Manipur Pradesh Congress Committee gi General Secretary P Sarachandra na hanglakli wapamasi hangang mayale kaida leibu mahaki yumda paumi singa unabada magna phongdokhibani P Sarachandra na makataraduna me ohumdagi thokiba irang sina mitai na hingbagi phibam lusilakli setmilonda lairabasing asuki matik phibam soksile more kangpok pi phauduna lalon itik taujari basing
loina lambi si landuna satpa ngamdre tangai phadana mai masing ana ayek yorakpada paisa hena tingduna aeroplane satpa natana upai leitre masida chief minister na manipur gi mitei singbu center gi yathang induna karigumba khara piraga themlaga karigumba khara lauktholaga haraujagani haibigi wakhala si lebak thibani karigumba mitei masa sing ngakpi senbiba ngamloidaba leirabadi thamoi sengna phongdokpiu ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥꯁꯤꯡ ꯃꯤꯅ ꯍꯦꯟꯕ ꯌꯥꯗꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯁꯤꯕ ꯀꯤꯗꯕ ꯃꯤꯇꯩ ꯃꯆꯥꯁꯤꯡꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯄꯥꯝꯃꯨꯗꯕ ꯀꯌꯥ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯪꯖꯤꯟꯕ ꯐꯩ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯂꯩꯉꯥꯛꯅ ꯊꯥꯈꯤꯕ ꯃꯇꯝ ꯂꯣꯏꯈꯤꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯃꯤꯇꯩ ꯏꯊꯅꯤꯛ ꯀ꯭ꯂꯥꯁ ꯀꯃꯤꯇꯤꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯃꯤꯇꯩ ꯏꯊꯅꯤꯛ ꯀ꯭ꯂꯥꯁ ꯚꯤꯛꯇꯤꯝꯁ ꯀꯃꯤꯇꯤꯅ ꯂꯩꯉꯥꯛꯇ ꯄꯤꯈꯤꯕ ultimatum gi matung ina December 15 phawbagi manungda response piraktrabri December 13 gi sara henbagi khongjang sangsilagani haibagi matung ina ngasidagi Bisnupur district ki kha posangbamda anga amadi nupi kya yauna sara henbagi khongjang sangsin bawkre ngasigi khongjang sangsin ba aduga mari rainana saruk yakhibi amana phongdokhibada Manipur laingakta inmate singi hak tanbada miyai khrana lanai gumna aikhoida thingba amadi aikhoigi right pu karisu leitana khanba si yamna lebak thibani inmet khudingmak amatu oina punsinduna thengnariba awabasi center amadi state lengakta mayek sengna khangan minara saiki khongjang adura saruk yakhiba committee gi secretary nawaning thogjamna hakibida Manipur lengakta lalasina sukolabasinggi phangpham thokpasing pibina ba amadi mayek sengna aiba piduna December 15 phawbagi manungda phangan biu haijaraba phawbada aikhoibu karisu khandaba mongda tumina laisinba si yaningde aikhoina taliba dimanas imaram sai khanduna tanjabani athubada aikhoigi apambasing thabak to onthokta tarabadi makha tana khongjang sangsinga naiki khongjang adura tuan tuan relief camp sing da leiba inmate kya su saruk yakhi makha satharak poina paujal pausi diki to papawna Kuki militant singi lan orai pham oiduna leiri Impal East District ki lamlai kendra gi manung sanba maitai khul sing leiba mafam sing Kuki militant singi lan orai pham oiduna leiri thaudok thopam dagi phangba pawda ngarang Christmas numita yengang pokpi police station gi manung sana leiriba yengang pokpi santi khongbal thamna pokpi amasum sana sabi hairiba maitai khul sing tamna anakpada leiba chinglom dagi numai round kya leptana kapsilakre ayuk pung tarom tarakpa matamdagi hauduna atat akham leitana Kuki militant sing numai kapsilakhiba adu makha tana ngehak ngehak Kanaraga dumak maitai khul sing sitamna kapslaki Kuki militant sing nomai kapsin ba horakpadagi maitai khul ngakliba volunteer sing na sukhut handuna kapki adumainamak thaudo atuda thoidokpa asu apana madi misimina yawbagi pawdi leitri amaromda nomai kapsilaktuna landarakliba aduda mi paibadagi maitai khul sing aduda leiba miyoi sing safagadaba mafam singda thaidoktuna leinari loinana thaudok thokpham aduda central paramilitary force sing yauna security sing sangsilakpa hokre security force sing sangsilakpa adudagi Kuki militant sing ge makedigi numai kapal lepki adubo haujiksu maphamadu mikup nahom singna senaduna leidi amaromdana district ani khaktana tana mapham ayambada santi hanjilakle minister singi district ani Chusampur amasum Kangpokpi natana Manipur gi district singda haujik thoklibe irang asidagi santi tapna tapna hanjilaktuna sakot thorangi lamda mayon onchen ba hore haina minister n berena phangdokre wafam asi CM berena ngasi Babuparata lebe CM secretariat directorate of information and public relation DIPR na kumja english ngani ga kunga mari gi calendar amasum diary phongbi thoramda phongdokhibani Magna hai matamamada irang horakpadigi tha ahumlom Impal amadi atai district singda akanba violence ki thaudok sing laikibana maram oiraga satoksin phawba wana thokibane adubu security singna hai singna Impal amadi atai district singda ngak senba kanbadagi santi purakpa ngamkibane asimagna hairiba Chusampur amasum Kangpokpi district su tampakla santi hanjilakpagum tapna tapna soidana hanjilakani aduga state na lokhotliba ba service sing passenger leiba maramna leptana sathakigani haina phongdokhi makha satharak poina kanglai paki Meira news ke topa maruiba pawkhra nam ana lengi polam sing Kuki khulai paibi sing mai thadana mangan khibada senaba sing lemna tharoi se minister National Highway 2 Impal Dimapur lambi gi Kangpokpi police na lambi paring mafam Thomas ground mana ki National Highway da nal numidang lanai clinic amaga lupa lak nifuga manga rong gi oigadaba medical gi kusu khulai sing Kuki khulai paibi sing na mai thadana mangan khiba thaudo do Manipur lengang na tumina lairoi siena bu khudimak phaduna serak phangan gani haina se minister n berena phongdokre
Wafam asi Manipur Laingaki e paugi Luisingama Oidiba Department of Information and Public Relation DIPR na phongba kumza English ngani kuninga marigi calendar amadi ngana haunabi matung ina sub secretariat manungda leiba darbar hall sub minister and berena lusingduna minister amadi DIPR gi officer kyana serugya release tawbagi thoramda haikibani Thoram aduga mari lainana pawmisingna hangbu wahangi pakumpi reduna sub minister na makhatana phongdokibada Manipur gi singda lamda popi thariba mafam sing mangananaba Air Force sizinabagi tangai fadaba lairabadi Central Government haizagani aduba hauzu phawbagi oina Manipur laingakna angamba thakta manganbagi thabak khumang yauna sangshili pawmi singna hangbo wangi pakumpi reduna CM na hai handakta haudokiba Imphal Kangpokpi amadi Imphal Chuchampur bus service ki matana palladuna hairiba lambi asida passenger tholopgi sang yamna hanthari makhatana hairiba lambi ani asida passenger tholokkigani haibagi thajaba thamli Loinana makhatana hairiba lambi ani asida amuhana bus service tawkigani hakhi makhatana haikibada bus service tawbada lenga kamari leinaba department singi marakta paw coordination watpalai essential service ari hawbada ngairi matam khara sangkigani hawjuk loisindana lairiba irang sigi matangda miyamna thanipan phajilagli hairiba sisumi adomainama hawkiba tha khara ki mamangdagi irang laikhidaba amadi misimina thokidaba matam adudasu miyamna khangbiba ta haki CM na hai Bisnupur amadi Chuchampur gi lonaba mkai thingzilagani haina ITLF na raukhukiba du lainga na recognize tawdaba lup amani Kuki gi lusingba khara gi lainga ka pau phauna duna irang asi lusinanaba mari mauksa gi phibamda hanjilangnaba hotnari haina sub minister na phongdokiba waphambu case on yaningduba phongdokiba du gi matangda palladuna Kuki singi maraksu Manipur gi hanagi ingtapa phibam adubu pamjaba kya lairi Misa miyamna wakal tarakliba sigumna ITLF amadi kotusu matamamada soidana wakal tarakhigani haina CM na phongdokhi atopa pawamana singthaktagi Kuki Singna Meira paibi sing Thoklak Jagoi saminasi haina Laothara khre yang pokpi sandi khongbal na singba maitei khul singda Kuki militant singa landasila khre Imphal East District ke lamlai kendra gi yang pokpi police station gi manungsana laidiba maitei khulsing haibedi yengang pokpi santi khongbal thamna pokpi sabung kho khuno amasum sana sabi hairiba khulsing asida ngarang Christmas ki numidang na Kuki militant singna nomai round ke amarum kapsila khre loinara singthaktagi Kuki militant singna loudspeaker sejana duna maitei Meira paibi nupi sing Thoklak Jagoi saminasi haina Laotharakpaga loinana thawai usitaba akampet ki wahi kya sejana duna Laothara khre hairi Thaudo asiga mari lainana khunja singda phungdorakibagi matuinadi Kuki militant singna maitai khul singna nomai kaptharakiba si ngal numidang pung 10 ga minute 10 rom taba matamna Kuki militant singna kem oina lairiba sangran tuisin hairiba singthak asidagi nomai round ahum hana kaptharaki masigi matungda mai sizinaduna maitai furupki usit thawoidaba wahi kaya haina Laotharaki masigi matungda Kaune khulda nomai maru kunthrarum amuhana Kuki militant singna kaptharaki thamna pokpi singi mathakta Kuki militant singna pareng sana sariba bunker singdagi loinana natum singdagi nomai round sam hena sana sabi khulomna kapsilaki loinana Kuki militant singna lairiba singthak aduda Christmas ki harau kumai ga mari leinana Jagoi saduna langba madi laibu ukhiari nomai kap tharakpa dura khul ngakliba singa mari security force ki maikei digi nomai kap kiba leiti adubu khunja singdi amu hana nomai kap tharaktuna landara kadra haibiga akiba leibidigi ahing tumna khidi amadi lanjenaba kya yauki hairi khunja singna phungdorakpagi matungina asumna Kuki militant singna nomai kap tharaktuna landa silakpagi thaudok thokraba matungna security force singna Kuki militant singna kem sadun leiriba singdi mafam singda singi mafam singda operation sathaduna ona tainabada maitai khul singda operation sathaduna awana kya nanghanbagi thabak sathai aduna matungda di Kuki militant singi laifam oiriba singi mafam singda operation sathaduna Kuki militant sing takthokuna khunja sing laitana lehan phangan biwaiki atopa pawamana lupa crore 10 gi draka kona Chuchampur gi Kuki masa manga Assam police na phare Assam gi Kasar police amadi BSF ki combined force na sathakiba operation na ngarang nungtil pung anirom taba matamna Assam Silchar gi Salpara area da lakpa gari sing sek tobagi thabak sathaba matamda Bolero registration number ML04D 8981 amada tongduna lakpa miyoi manga dagi lupa crore 10 gi belu oigadaba draka kona na miyoi manga fare hari Kasar police ki paugi matungina faraba miyoi manga adu Manipur gi Chuchampur district gi Kuki masa sing haiba khangmangki
ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯕꯣꯂꯦꯔꯣ ꯑꯗꯨꯗ ꯄꯦꯀꯦꯠ 5 ꯊꯣꯛꯅ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠ 50,000 ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯔꯣꯟꯕ ꯀꯝꯄꯥꯔꯠꯃꯦꯟ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯨꯀꯤ ꯃꯆꯥ 5 ꯑꯗꯨꯗꯤ ꯃꯨꯡꯂꯤꯌꯟ ꯈꯨꯞ ꯆꯍꯤ 18, ꯄꯤ ꯊꯪꯈꯥꯟ ꯂꯨꯟ ꯆꯍꯤ 92, ꯗꯥꯄꯨ ꯈꯥꯟ ꯂꯦꯟ ꯆꯍꯤ 18, ꯑꯦꯟ ꯑꯦꯂꯦꯛꯁ ꯂꯍꯥꯖꯥꯎ ꯆꯍꯤ 92 ꯑꯃꯗꯤ ꯄꯥꯎꯂꯨꯟ ꯃꯣꯟ ꯆꯍꯤ 93 ꯀꯧꯏ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ 5 ꯑꯁꯤ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯕꯣꯂꯦꯔꯣ ꯀꯥꯔ ꯑꯃꯗꯤ ꯗ꯭ꯔꯒꯁꯤꯡꯒ ꯀꯣꯟꯅꯅ ꯁꯤꯜꯆꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯏꯟꯃꯦꯠꯁꯤꯡꯅ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯀꯥꯔꯐ꯭ꯌꯨ ꯇꯦꯟꯁꯤꯟꯈ꯭ꯔꯦ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯒ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ MLAꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕ ꯋꯥꯠꯄꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯟꯃꯦꯠꯁꯤꯡꯅ ꯑꯀꯟꯕ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅꯃꯛ ꯄꯨꯂꯤꯁꯅ ꯃꯇꯝ ꯆꯥꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯗꯒꯤ ꯀꯥ ꯍꯦꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯁꯤꯅ ngasi numidang relief camp da lairiba inmates singna tongan dabi kya tawraduna famkibaga loinana moirangi MLAT santi unaba lakhi maduna inmate amaga ningai sangdana ki haibagi wahauda irang adu horakibane hari thokriba thawdo aduna mara moiraga Bishnupur DC na thokiba order amada district adu ayupung 5 dagi numidang pung 9 phawba curfew komthoklamba adu khudakta pung 12 ga makhaida tension khre adumainama essential service health PhD municipality ki official staff sana thanaba polam sing puba gari singi athingba sida konsulo hadi amaromdana bank lut tawnaba honaramle Bishnupur Bazar mathakta leiba Manipur State Cooperative Bank Limited Bishnupur branch asida ngarang hing masakhangdaba miyoi kyana bank lut tawduna selpham kya hurana na bo honaramle hadi thawdo asigi matangda branch asigi manager kaisam Mesobi Devi na Bishnupur Police to waka chirol ama pisinkre waka chirol aduna hairibadi sakhangdaba miyoi singa aduna lut tawbagi thaba du ngarang nongalamdai pung amaga minute 13 rom tapa duwai da thokibani sakhangdaba miyoi singa aduna Bishnupur Bazar da leiba bank aduna sanglaktuna bank ki case boltagi sel lauthuna bohonaramki adubu mai pakiti adumainamak bank ki polam kya amangata thokolambadana tana branch asugi customer singi ATM card kungani thoi puduna sakra haidi bank lu tawna bohonaramba adugi video footage su manager na police kushina khre haidi